अहानब्र तेंदा कुमारुइबा पाउखरा मैमना थमजगे ngarang diwali kumai gi numidang na bombla thabda pasilakpa rocket na yum amagi ka ma mai sakre hairi ba mai sakra ba yum adu sanga ngai mele kai tulihal post office manak leiba maibum ibom sa allies tompok sai umdraga manga apok pa leikhidre ba gopal ko ba amagi ni so hairi amaromdana indo myanmar border fencing gi update ngtang memna tentak na thamjage November 3 official ba mi pham pangthok kadori haina pawna report tori India amasung Myanmar gi ngkhoi de sambal khabagi matang naga civil society singna yaningdaba phongdokliba sigi matangda tha sigi tareta ukul amadi kamjong gi deputy commissioner singna khosia loduna mi pham pangthokna ba sem sakre hairi mi pham asulai ba ni gi ngkhoi de sambal khabagi matang naga civil society organization kayana yaningdaba phongdokraba matung wafam asida kari khanabi yabagi haibadu lapthokna bagi da pangthokadabani mi pham asida Manipur government ki mutchelaga district ani ki deputy commissioner sing DIG Assam Rifles Samati Kungamanga Suba Border Road Task Force ki Commander Sargyakni Masigi Matakta Tangkul Nagalong Amasamasida FLA Tauriba Tuan Organization Singi President Sing Sargyakni Districtani Sigi Beles Headman Sing Sargyakni Haiden Su Paus the Makatari Atopayamna Tazane Oriba Pau Mana Yeripok to Rihal Tabok Pidegi SI Shazan leikhidre haina thajane wariba pawman hairi hairiba thogdo asi Jeribam Outpost da isaisida Constable mana kappatani leikhidabani haina social site da thadoknarakli mayam punna marik suma paw onoba update ngaminasi Manipur top channel gi maikai gi maroi bi paw sing mayamna thamjagi ahanmada one country one religions one culture one language ki policy leba kaina bani kesi santa BJP lusing NDA ki lenga sin leba sita one country one election one religion one culture one language mekai atamna sangchilakli basi Bharat ki ahan Prime Minister Pandit Jawaharlal Nehru gi fajaraba unity in diversity haibadu gi mayoktani leba sibu masoi tahana nap khongtha mani BJP gi miyam gi mayokta leiba police se thingba tangai phadi Manipur local body election sing matam sana pangthoktuna democratic institute sing hingangadabani haina CPIM Manipur gi secretary Khetremiyum Santana phongdokre wafam singasi Communist Party of India Marxist ki tare suba paswai local conference changai usekona pangthokpa thoram madu Khetremiyum Santana saruk yadun haikibani ngasi gi thoram madu da Comrade Taure Manihar Masum Saikhom Zugol Nina President member oiduna saruk yaki Conference asigi saruk ama oiba apunba Community Party ki Manipur gi secretary oirambadi gi CPI Marxist samlaglaba matung inusinga magasama pango humdragani pan phawbu secretary oiramba mayamna Mamotombi haina nungsina kaunakhiba lamabam ibotombi gi samagamari suba mapok numit palan supang thoki ngasigi thauram madu sahi ahum gi manungna pangtokpa conference asida local committee gi thabaki report ama ti Manihar na pikhi Maki report adu khanaraba matung warep oina lokhi loinana Mamotombi na zaranata irabot ki matung ina underground lairingai da khungang khuding school post office amasung water supply thamna balawramba khulaw du gi matakta pasoi kendra sida laidiba lambi thong ithai lakhong phagat hanana badabi crop sinduna charter of the manamas pass tokhi conference da Manipuri Lawmi Maruki secretary Salam Sarar All Manipur Democratic Women's Association ki secretary Ayekpam Asabala Devi CPIM Manipur State Committee ki member Saikhom Zukol amasung Dr. Rajkumar Sanajaw Singa Suwangaki ngasi ki conference asina member tare na saba CPIM Pasoi Local Committee ama khanki amadi Comrade Ningthaujab Naba Kumar bu secretary oina yena balaitana khanki Makasa tharafo oina top pawmana private schools ni khana nainaba mifam pangthokadori All Manipur recognized private school welfare association of Manipur ladiba private schools ingi founders singda karigum wapam kharkhangalakli mazri haukiba October kungama panna Manipur lenga ki education department thokiwa notification amada Manipur private school registration and regulation rules 2024 da yauriba section rules singdagi matangda mamutana khana nainaba Manipur ladiba primary digi class 12 how gi manung da laiba private school singi founders singa madi Manipur da laiba private school singi weba khana nainaba mi pharmacy pangthok kadaban hari hairiba khana nainaba mi pharmacy lakliba November manga lepa pokonomic ki ayupung taramathoi taba matamda Imphal GM Hall da pangthokani khana nainaba gi sida dice da
दायित्व लौब ngamba private school singi founders singamadi mari dainabu khudimagna hairiba mifam asida saruk yabiu haina all Manipur recognized private school welfare association ki secretary P Robin Singana press thokpa sirol aman hairi atopa pawmadana lamdam sigi ningol oibi singi mafamda UCM na ningol sakobi ge proposal pirakli hiangai gi nini pan maningol sakobna lakpada lamdam sigi miya maru oina ningol oibi singi mafamda United Committee Manipur UCM ge proposal pirakli mai haurol digi hauna lamdam asida sana duna madi pangthok mina duna laklaba man ekhoi gi Manipur furup asiga thadokna ba yadraba thoram asina mayum panduna sagai onkhrabi ningol singbu sahi amagi manungda amuktang mapam gi apokpi mabung maupa singna sakaujaduna ngamjaba saklen samina duna madi angamba khudol tamduna mapam lamdam gi apokpi mabung maupa singa pokmen pawmena duna nungsi asyatpa mari sakanaba amat oina nungsi chana nungai fanaba hingminabagi wakhalon sakatminabagi thoramasina lakpada iramda Manipur amadi Manipur gi mapana khunda leita khraba Manipuri singi mafamda nungai phaba wata padaba nungsi chanaba tangdu leita amadi khunda minariba yellow furup singna amaga mating pangminaduna hena sakhotpa nungsi chana hingminabu khunai ma oirasunu haina paujelakli Makasa tarapoina kanglai paki mairagi editorial memna thamjage se minister birena kangpokpi phawdun satpa yaru hena khukisina thinglakpura tumin laithokliba karigino Manipur thokliba sahi amaga thani pan sangsilagraba kanglup anigi sathiraba lalasina kangkhong sairba Manipur ama haibado ohale Manipur gi singa masum tam manimakta leiriba praja miyamna Manipur manung maktara maning tano sadoksin tawbu ngamdre misam praja singdi lairadana khulai paiba security na sayom sadunu ngak siendunu leiriba Manipur gi minister phawa kuki singna tapa Manipur gi mafam singna satpa ngamdre masigi khudam oibabu kanglup ani gi irang sigi saitheng phangliba Jeribam districta chief minister N Berena satkani haina lauthoklupadigi kuki singna chief minister gi security advance team da nomai kapsilaktuna landa silakhibadigi security personnel kya aso apanangki loinana CM Birengi Jeribam khongsa tokhi adubu yamna ngaklibadi haujuk phawa kuki singna Manipur gi chief minister bu yamna thina athibu waina saibigi thabak sa tharaglabasu kuki singa du ki mathata ain goeba thaba amata lakhotna free thatna thamli tampaki lamdadi CM gi mafamda pen da wafam kra phungdok ruraba matamda lamdamasi ain chatlibani haiduna tattana phajunduna ain gi thabak ain goeba thabak lokhali kuki singna chief minister kangpokpi phawdun October 13 da Senapati district ki Moren Mai village da liangwai phuruki kumai sangagi 2024 da saruk ya pasatkani haiduna laukthoklubuda kuki singna satpa yaro haiduna phongna amuk laukthoraki masida natana October 13 da masing yamlaba kuki nupa singna kangpokpi district headquarter da thulaktuna karigumba Senapati da CM lakpa tarabadi thingani haiduna ngaiduna laki hairiba phibam sida lakliba wafamdi state amagi minister state adugi manungda satningba mafamna satpa yai adubo karigidamakta kuki singna chief minister gi khongsat athingba thamlibano thawong asi state amagi chief minister bu atamnana singnaduna karisu leitana khanduna athing pirakpani loinana thawong asi terrorist ki thawong ni habi asiguma terrorist ki weba thawong asi kuki singna yamna phongna satharakle haiba khanglabasu Bharat ki prime minister amadi union home minister na khangna tana tumina lesin basi yam lali kuki singi mathakta ain goeba thabak chapchana lokatuna lengak leiri sasal leiri leba asi ain chatnari bani haiduna thabak takadabani punamak sigi mathakta chief minister na tumina lesin bagum tawri basi yam lali maduna Manipur thugaina bo honari be state sigi mapu oiri bas minister phawbagi khongsat phawba atingu pirak pai basi yam lalabani masina taklibadi Manipur lenga karisu laiti haiduna kuki singna lawi haibaduni oiriba phibam masida Manipur lenga na kuki singbu asumok kankhatuna leirabadi yamna langani haibasi chief minister na khangna lokhatham thokpa ain goeba thabak sing lokhatpa sungani haiba kanglai paki mairagi editorial memna special content moina memna thamjari makasa tharak poina paujal pausi digi topomna lupa crore maudraga manga sang semwat kani haikiba Nambul river rejuvenation project makha sathaba ngamkidrabra kumza English ngani ga taraga mapan gi January taraga nipana Ministry of National River Conservation Plan amadi Environments and Ecological Sweeping Directorate Government of Manipur ani kusamnaduna Nambul Turel gi
khongnung mahauksagi phibam hanjun hananaba minister nongthomam berena lusingduna matamdugi cabinet minister MLA amadi department ki makok thongbu official singa punduna pakhatkiba Nambul River Rejuvenation Project makhasa thabangam khidrabara haina maike kyari hangnarti Kangsup singdagi tungan apikpa turel ahumna iroi sembadagi hairangoi thong phawa kilometer 13 sangba turel asina loktak pat taduna pat asigi sing hengat hanmangam khibani haukiba kumja English singa maga samapan go humfugi matamna Nambul turel asi Imphal city manungna khwaidigi masak fajaba madi lalon itiki tungan bihiram kyara sejinaram labasu sahi tara kungi matungda khwaidigi motpa sejinaba yadaba India gi turel singi manungna sankhibani Nambul turel si mausagi phibam da hanjin hananaba madi anaba project kya hapsinduna matamga sanaba turel am ohenanaba Nambul River Rejuvenation Project si pekanaba minister N Berena lupa crore maudraga manga approve tawre haina lakthokibani Imphal manungdagi kilometer 13 sangba turel sina Imphal Municipal Corporation gi ward nipal phawduna saliba turel sigi torban animak iroi semedigi mongsangai phawba pipeline CM turel mapano khundari mioi singdagi puthorakliba pata haudi sing punanaba thorang packet loidena mongsangai da pata haudi sing asi loisinanaba disposal tank ama sagani haina matamadu minister na permission no phone dokibani project adu kumja English singani ga kungi August 13 minister N Beren health minister Oramba L Zentukumar FNPD minister Karamsiam agriculture minister B Hankal Lians Yauna Environments and Climate Change ki Deputy Director Dr. T. Brajkumar Yauna project si haudokna ba yingsin kibani loina yingsin kongsara du minister na mongsangai da water treatment plan am athubu matamna saragani Nambul turel ga koi bada khundari ba mioi sina fata haudi langthokpi danaba wafam thambaga loina imung manung digi puthora pa fata haudi sing IMC ki garbage collection tawduna torel si hena phajana bo khonagani hena phongdokhi bo wafam singadu khara makhai hauramlabasu mapung phana pekhat pa ngambagi mami tadri Nambul turel gi masata sagado river rejuvenation project asiga punduna makhong ani panbamadi makhong mari panba gari singi pak semduna Imphal manungda traffic jam thogaliba si kharada oirabasu hanthan ngamna bo khonari haina phongdokhibani adubu sanglaba sahi singa sida lengak na pekhat kani haina phongdokhibu wafam singadu mapung phana pangthoktuna Nambul turel ngak senba madi phajahan begi thabak makha satakhidre miyamna project asigi makada Nambul turel afaba ising selhangani amadi Nambul turel gi mathakta parking thamduna Koirambal kaithil traffic jam thoklibasi hanthangani haibagi thajabadu paliba lenga asina amukke hena ningsinganduna miyamgi apam si phanganba mathoktai haina miyamna pausi asida phongdorakli tentakna aten ma pawmuna palamgi Pakistan gi president Zardari plane lagi kumthrak pada makong tekle Pakistan ki president Asif Ali Zardari Dubai International Airport plane lagi kumthrak pada makong tekle haina pawgi source amagi matungina phongdokli yum jagasa numiki numidang da incident adu thoki bani haidi adubo sagol sunumiki numidang da president ki office na wafam adu confirm torki bani president house tagi pirakhibi statement gi matungina ma hospital layna bigi damakta khudak ta pukre doctor sinasuma ki makong adu Sekap tawraba matungna makong haijingkre sayol marigi matamdi maki makong adu lengba yadaba phibam amada leiragan haidi president Zardari mayumda halakhibaga loidana pothaduna leiragan haidi hauji masai sei humfuga mapan suraba president Zardari handaki sei kharagi matamasida hakshilgi isukya mayoknari haidenesu pausna makhatana phongdokli duga hauji koina di myam paus matanga solution jarge masu myam puna no update ngaminasi